दे पुजरा हां
ꯖꯒꯥꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯐꯖꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯅ ꯑꯩ ꯍꯥꯟꯅ ꯆꯠꯂꯨꯔꯦ ꯁꯤꯗ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯕ ꯊꯕꯛꯇꯤ ꯑꯗꯨꯝ ꯃꯆꯨ ꯇꯥꯅꯤ. ꯑꯩ ꯍꯥꯟꯅ ꯌꯦꯡꯉꯨꯔꯦ ꯃꯃꯥꯡꯗ ꯑꯩ ꯑꯅꯤꯔꯛ ꯁꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯩ ꯂꯥꯛꯏꯁꯦ ꯐꯔꯦ ꯐꯔꯦ
ดีอ่ะ เ
दारी जो जो चुनरी नीदू प्रिय कड़लाक्षियो चिन्नरी नीदू प्रिय दारी सन्ना
원래 삼년에 마음으로 또 하이디 부산 남지고 확실히 미워 부자더래 벤줄로 아이 이게 근데 볼 보내 불 한번 안 Singapura ini yang wai ko nang ako mang phong mà năm lùng ano ni เชื่อมว่าเฮ้ยจะไปไม่ไง mai nang sai phao mà mà đi không oi buza do มีเดี๋ยวเจ๊ có số nào này bay nó vô rồi cái skin Mending je. Sing dia jasak ni dah.